ini amasung misi tauriba pamamadi press conference Itihadul Ulama na pangthokjaban loilona ikoi Itihadul Ulama sida member ulama khaktagi oiba moli molana khakto oiba ulama chama gari putare na saba dugumba organization man loilona ngasi tawgodorba famasi ngasi haukiba tang tragama pan dagi mang khaga chahi mari khakta suriba Muhammad Ribash Khan maki apokpa Muhammad Riyas Khan maki apokpi Mistress Anita hariba ngang asi haukiba tang trama pandagi mangkhibaduna mang khaga mafong khangdana mang khaga khanghaudana tang haukiba tang kunmari gi ayuki pung 9 makhaida pukri amada yam chingnaningai oiba mawongda kanagumba amana halaga mahaku hudongpiramagi mawongda fangkhiba aduga mari leinana GSM madi Itihadul Ulama gi makaidagi changsan yaba khungdani changsan laba madi Manipur gi authority sing phamnaiba sing kaya unaba yaba unaba phawada masigi mari chumba langla langjin fajana phangba ngamaktaba amadi authority sing na police department na tawaba thabuk sing paikhalaba phawada masigi mari chumba ama phangtaba amasung lairiba masigi case ji chena bada Thoubal Moijing da lairiba 99% parjana mihar pasi asini haina chingnaduna ler laba amasung police custody dagi jeli yongkraba MD Abdul Sattar sigi matangda na ulama singi mifam kaya phama kaya rakhana phamlaba amadi siga amadi khungi parja singa nainarabagi matungda laliba ngang sigi matangda aikoina department singi matung taba tofam thopa igoigi logi oiba thabuk singi mating lobaga loina na lairiba ngang sigi damakta ngasi chayena duna tamam duna lairiba pot asida ulama singa amadi Manipur da laibiriba ulama kiram sing amadi parja khuding mangna musalman isin ina khuding mangna haiba angang asigi damakta angang asi haiba mioi asingba amadi hat pasida chenariba amasung masida suggest toba surgeon toba yauriba amadi makoibo financially masalli har taragi makoida mating piraga support tawraga ngasi misi mihat pasibu kankhanangai honariba haiba sing asigi manungdagi karigumba kullasita natana karigumba government gi oida department single lairiba igogi masagi department da lairiba sing amasung case asiga mari lairiba singna kanagumba famnaiba singi manungdagi su karigumba hai posida support tawbada daga karigumba thabuk thoramamada mihak pasigi mating pangba leiramlaba haiba mio sing asi chahi leibak asigi mapu oiba wazire ala chief minister phau yaurum batarabadi haiba sidai chenariba amasung mating tawriba khuding mak adugi mathakta aikoi Quran amasung hadith ki oina amasung masibu thajariba aikoina Allah pakda makogi mathakta badwa tawba haina ulmana resolution ama lawjabaga loinana haiba badwa haibadi chenariba khuding mathakta sab tawba ngasi angang asida fangriba asigumna masigi support tawriba chenariba khuding makasing adugi mathakta so masada amadi magi macha masu singda amadi magi imung manungda masigum base thokhanduna makoi basu hingligai matam basida masigi saja ase lan uhanbisano amasung makoi gi lairiba film sing adu lana afumna na makoi gi atamna sugumba maral lejidaba angang ama hapam tamda lagi maikei degi sugumba saja fangi sugumba punishment fangi haibado ukhrasanu haina aikoi lagliba febuary gi tang 3 lomaijing numit nungthilgi pung 2 ta matamda apunba Manipur gi ulmai kiram sing amadi parja sing ga yaunana Thoubal Moijing Idigah lampakta hairiba baduwa haibadi sab tawbagi program ba ikoi sinja langjaba haujakre amasung sinja langjaba makata na darkar leba sing sinjari amasung numit asida soidana ikoi haibra program ase ikoi baduwa haibadi sab tawbagi program ase ikoi pangthok chagani amaramaduna Manipur da laibiriba ulmai kiram sing amadi ahal laman sing satra naharon kalima bhai khuding makna haibra program je saruk yabiduna achumbagi damak lepiduna haibra program se mapung phan biu haina Itihadul Ulama Thoubal Moijing gi makai dagi amaku sohanna apul tawjari